ꯋꯥ ꯁꯤꯅꯤꯅꯦ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯀꯔꯤ ꯇꯧꯕꯩꯗꯃꯛꯇ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏ ꯂꯩꯗꯣꯏꯅꯣ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯎꯔꯨꯝꯁꯤꯗ ꯐꯦꯟ ꯊꯥꯔ ꯂꯩꯒꯗꯕꯅꯦ ꯃꯁꯤ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯥꯕꯅ ꯁꯤꯗꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯦꯟꯒ ꯊꯥꯔꯒ ꯂꯩꯌꯦ ꯍꯥꯏꯕ ꯍꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯀꯗꯥꯏꯗꯒꯤ ꯃꯩꯅꯅꯣ ꯅꯪꯅ ꯎꯃꯪꯁꯤꯗ ꯐꯦꯟꯒ ꯊꯥꯔꯤꯁꯤꯕꯣ ꯏꯅꯦꯇꯐꯥ ꯐꯦꯟꯁꯤꯗꯤ ꯁꯣꯂꯔ ꯄꯥꯋꯔꯅꯦ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦꯅ ꯍꯨꯟꯗꯣꯔꯛꯄ ꯄꯣꯠꯂꯝ ꯉꯥꯛꯇꯅꯦ ꯑꯩꯅ ꯕꯦꯇ꯭ꯔꯤ ꯌꯥꯗꯕ ꯈꯔ ꯈꯣꯝꯖꯟ ꯁꯣꯂꯔ ꯄꯦꯅꯦꯜ ꯈꯔ ꯈꯣꯝꯖꯟ ꯑꯗꯨꯗꯒꯤ ꯑꯣꯌꯥꯔ ꯈꯔ ꯇꯧꯔꯒ ꯐꯖꯅ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯁꯤꯠꯀꯁꯦ ꯋꯤ ꯁꯤꯠꯇꯅ ꯁꯛꯇꯥꯁꯤꯒ ꯃꯅꯥꯛꯁꯤꯗ ꯄꯥꯏꯁꯜꯂꯒ ꯑꯩꯁꯨ ꯐꯦꯜꯂꯁꯦ ꯌꯥꯏꯕ ꯌꯥꯎꯔꯨꯈꯤꯒꯦ ꯁꯛ ꯐꯖꯕ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯄꯣꯖ ꯌꯥꯝ ꯇꯥꯕ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯏꯅꯦꯇꯐꯥ ꯅꯪ ꯈꯗꯛꯇꯣ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯅꯨ ꯑꯩ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯦ ꯑꯩꯉꯣꯟꯗ ꯅꯣꯡꯇ ꯄꯣꯁ ꯇꯥꯏ ꯍꯥꯏꯗꯕ ꯅꯪꯅ ꯉꯁꯤꯗꯤ ꯁꯛ ꯐꯖꯕ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯀꯥꯏꯅ ꯌꯥꯔꯦ ꯏꯅꯦꯇꯐꯥ ꯈꯗꯛ ꯇꯧꯕꯤꯔꯛꯑꯅꯨ ꯀꯩꯅꯣ ꯌꯥꯔꯦ ꯀꯥꯏꯅ ꯇꯧꯔꯛꯏꯁꯤꯅ ꯑꯩ ꯋꯥꯕꯨ ꯀꯔꯤꯝꯇ ꯉꯥꯡꯗ꯭ꯔꯤꯅꯦ ꯁꯤꯌꯥ ꯀꯗꯥꯏꯗꯒꯤ ꯐꯦꯟꯅꯣ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯅ ꯇꯧꯔꯤꯁꯤꯅ ꯏꯅꯦ ꯇꯝꯐꯥꯁꯤꯅ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯗ ꯑꯄꯪꯕ ꯁꯤꯅꯕꯁꯨ ꯍꯣꯠꯅꯔꯤꯅꯦ ꯐꯩ ꯑꯩ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯩ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯖꯥꯠ ꯖꯥꯠꯅꯤꯍꯦ ꯎꯃꯪꯁꯤꯗ ꯇꯧꯔꯤꯁꯦ ꯁꯥꯎ ꯌꯥꯗꯦꯍꯦ ꯃꯌꯥꯝ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯊꯧꯑꯣꯏꯀꯤ ꯇꯧꯕ ꯅꯠꯇꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯇꯧꯔꯤꯁꯦ ꯅꯪ ꯐꯦꯟꯁꯤꯗꯤ ꯂꯣꯏꯅ ꯇꯦꯛꯂꯦꯗꯅ ꯏꯅꯦꯇꯐꯥ ꯑꯁꯥꯏꯗ ꯉꯥꯛꯇ ꯂꯩꯔꯨꯁꯣꯕ ꯑꯩ ꯏ ꯌꯥꯝ ꯀꯥꯔꯤꯖꯥꯅꯤꯀꯣ ꯐꯔꯦ ꯅꯪ ꯁꯦꯝꯖꯤꯜꯍꯧꯔꯣ ꯑꯩꯁꯨ ꯐꯦꯟ ꯑꯝꯇ ꯁꯥꯔꯨꯈꯤꯒꯦ ꯀꯔꯤꯅꯣ ꯃꯗꯨ ꯎꯃꯥꯏꯕꯤꯗꯨꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯈꯣꯏ ꯎꯃꯪꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗꯗꯤ ꯐꯖꯅ ꯆꯥꯛꯄꯖꯥꯠꯅꯤ ꯉꯥꯛꯇ ꯐꯦꯟ ꯅꯨꯡꯉꯥꯏꯅ ꯇꯤꯀꯦꯠ ꯇꯧꯕꯕꯨ ꯏꯅꯦ ꯇꯝꯐꯥꯎ ꯂꯥꯛꯀꯅꯤ ꯃꯗꯨꯒꯤ ꯎꯃꯥꯏꯕꯤꯗꯨ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯊꯨꯗꯦꯛꯑꯝꯒꯅꯤ ꯀꯔꯤꯅꯣ ꯃꯣꯏ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏꯗ ꯗꯔꯀꯥꯔ ꯇꯥꯗꯦꯗ ꯃꯤꯑꯣꯏꯕꯅ ꯍꯨꯟꯗꯣꯛꯑꯝꯕꯗꯒꯤ ꯑꯩꯅ ꯁꯦꯝꯖꯤꯜꯂ ꯁꯤꯖꯤꯟꯅꯩ ꯅꯠꯇ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃꯨꯛ ꯁꯦꯝꯒꯠꯂꯒ ꯂꯣꯏꯔꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯒ ꯏꯅꯦ ꯇꯝꯐꯥꯒꯅ ꯈꯜꯂꯝꯗꯣꯏꯁꯦ ꯃꯁꯤꯒꯤ ꯎꯃꯥꯏꯕꯤꯁꯤꯅ ꯁꯣꯏꯗꯅ ꯐꯦꯟꯁꯦ ꯊꯨꯗꯦꯛꯑꯝꯃꯦꯕ ꯑꯩꯅꯗꯤ ꯁꯣꯝꯗ ꯊꯑꯣꯏꯀꯤ ꯇꯧꯔꯤ ꯐꯦꯟꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯗꯒꯦꯅ ꯇꯧꯕꯕꯨꯗꯤ ꯅꯠꯇꯦ ꯍꯨꯔꯥꯜꯂꯒ ꯆꯠꯈꯤꯒꯦ ꯇꯧꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯇꯥꯊꯣꯛꯈ꯭ꯔꯦꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯦꯟꯁꯨ ꯍꯨꯔꯥꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯒꯤ ꯐꯦꯟꯗꯣ ꯅꯣꯡ ꯅꯤꯅꯤꯇ ꯋꯥꯏꯒꯦ ꯍꯥꯏꯔꯨꯁꯤꯔꯥ ꯑꯗꯨꯒ ꯃꯥꯒꯤ ꯐꯦꯟꯗꯣ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯅ ꯐꯦꯟ ꯄꯤꯌꯣꯅ ꯊꯧꯕ ꯂꯥꯛꯑꯒꯁꯨ ꯑꯩꯅ ꯈꯠꯅꯕꯁꯦ ꯄꯪꯍꯧꯗ ꯍꯦꯛ ꯍꯧꯖꯤꯜꯂꯒ ꯂꯣꯏꯔꯦ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯃꯥꯒꯤ ꯐꯦꯟꯗꯣ ꯋꯥꯏꯕ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯅ ꯐꯦꯟꯁꯤꯕꯨꯗꯤ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯨ ꯃꯁꯤ ꯐꯦꯟꯁꯤꯕꯨ ꯀꯃꯥꯏꯅ ꯎꯪꯍꯟꯗꯣꯏꯅꯣ ꯁꯨꯝ ꯈꯟꯖꯜꯂꯨꯔꯒ ꯃꯊꯥ ꯌꯥꯝ ꯁꯥꯖꯜꯂꯛꯑꯦꯗ ꯑꯁ ꯑꯩ ꯇꯣꯛꯑꯒꯦꯗ ꯐꯦꯟꯒꯤ ꯊꯕꯛꯁꯦ ꯁꯥꯅꯤꯡꯉ ꯁꯥꯖꯁꯅꯨ ꯉꯁꯤ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥꯁꯤꯁꯨ ꯐꯖꯅ ꯁꯥꯒꯠꯂꯛꯑꯦ ꯆꯞ ꯆꯥꯔꯦ ꯃꯥꯒꯤ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯗꯣ ꯐꯦꯟ ꯊꯥꯔꯒ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯜꯗ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯨꯗꯣꯏꯁꯤ ꯀꯔꯤꯅꯣ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯅꯪꯅ ꯊꯥꯔꯤꯕ ꯐꯦꯟꯁꯦ ꯁꯣꯂꯔ ꯄꯦꯅꯦꯜꯗꯒꯤꯅꯤ ꯁꯣꯂꯔꯁꯤꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯀꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒꯅꯦ ꯑꯩ ꯐꯦꯟꯒ ꯁꯣꯂꯔꯒꯗꯣ ꯄꯨꯂꯞ ꯂꯧꯔꯛꯅꯕ ꯇꯧꯔꯒꯦ ꯐꯔꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯂꯥꯛꯑꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯎꯃꯥꯏꯕ ꯑꯇꯤꯌꯥꯁꯤꯗ ꯀꯅꯥꯃꯠꯇꯅ ꯑꯊꯤꯡꯕ ꯂꯩꯇꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯍꯣꯏ ꯂꯩꯔꯤꯕ ꯇꯥꯅꯤꯡꯗꯦ ꯅꯪ ꯍꯧꯖꯤꯛ ꯄꯥꯏꯊꯔꯛꯄꯗꯨꯗ ꯑꯩꯒꯤ ꯎꯁꯥꯁꯦ ꯄꯦꯛ ꯂꯥꯎꯈ꯭ꯔꯦ ꯇꯦꯛꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ ꯁꯛꯊꯤꯕ ꯃꯥꯏꯃꯨ ꯀꯔꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯍꯥꯏꯕꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒ ꯇꯧꯔꯛꯀꯅꯨꯀꯣ ꯀꯩ ꯊꯕꯛꯀꯤꯅꯣ ꯅꯪ ꯑꯩ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯅꯪꯅ ꯃꯁꯤꯗ ꯁꯣꯂꯔ ꯄꯦꯅꯦꯜ ꯄꯥꯟꯁꯤꯜꯂꯒ ꯐꯦꯟ ꯊꯥꯔꯤꯕꯁꯦ
ꯃꯁꯤ IPC section 420 ꯃꯇꯨꯡ ꯏꯟꯅ rule and regulation ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯗ ꯂꯩꯔꯤꯕ ꯑꯀꯥꯏꯕ ꯈꯔ ꯄꯤꯔꯦ ꯍꯥꯏ ꯌꯥꯝ ꯇꯪꯅ ꯆꯠꯂꯣ ꯑꯩꯈꯣꯏꯗ ꯅꯁꯛꯇꯨꯒ ꯄꯪꯍꯥꯏꯔꯒ ꯍꯥꯏꯖꯤꯜꯂꯤꯅꯦ ꯅꯪ ꯍꯧꯖꯤꯛꯇ ꯑꯩ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯄꯪꯁꯦꯝꯗ ꯁꯦꯝꯖꯤꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯒ ꯑꯩ ꯍꯦꯛꯇ ꯊꯥꯖꯔꯗ꯭ꯔꯣ ꯑꯩꯅ ꯄꯪꯁꯦꯝꯗ ꯁꯦꯝꯖꯤꯟꯕ ꯅꯠꯇꯦ ꯅꯪꯒꯤ ꯁꯣꯂꯔ ꯄꯦꯅꯦꯜꯁꯦ ꯗꯤꯒ꯭ꯔꯤ ꯀꯌꯥꯗꯅꯣ ꯊꯝꯂꯤꯕꯁꯦ 이씨 디그리 그야드노 까이나 45 디그리들이 탐이제 야리가이 농사 얌나 박나봐 강어봐 45 degreeꯗ ꯊꯝꯃꯤꯗꯣ ꯃꯗꯨ ꯌꯥꯗꯦ 43 degreeꯗ ꯊꯝꯒꯗꯕꯅꯤ 어디나 까리기야 According to the Constitution of Fundamental Right of Animal living inside this and around the protected forest area, 마시디 ꯑꯩꯅ ꯈꯜꯂꯝꯕꯗꯣ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯔꯕ ꯈꯗꯛ ꯇꯧꯔꯒ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯒꯤ ꯐꯦꯟꯗꯣ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ ꯃꯥꯅ ꯑꯣꯏꯅ ꯇꯞꯇꯥꯏ ꯐꯨꯔꯒ ꯊꯥꯗꯣꯔꯛꯑꯦꯕ ꯃꯥꯒꯤ ꯐꯦꯟꯗꯨꯕꯨ ꯂꯧꯕꯨ ꯂꯧꯔꯝꯃꯗꯤ ꯑꯩ ꯁꯤꯕꯨ ꯁꯤꯔꯝꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯑꯣ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯤ ꯑꯩꯈꯣꯏ ꯎꯃꯪꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯗ ꯑꯈꯪ ꯑꯍꯩ ꯁꯥꯕ ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯑꯍꯩ ꯄꯥ ꯁꯥꯕ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯈꯪꯉꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯦꯅꯋꯥꯗꯣ ꯃꯥꯒꯤ ꯃꯀꯣꯟꯗ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯄꯣꯠꯁꯦ ꯃꯥꯒ ꯇꯥꯟꯅꯗ꯭ꯔꯗꯤ ꯑꯣꯏꯔꯔꯣꯏ ꯏꯇꯥꯎ ꯇꯦꯅꯋꯥ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯗ ꯌꯥꯗ꯭ꯔꯦꯅꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤ ꯋꯥ ꯑꯣꯏꯔꯤꯕꯅꯣ ꯎꯃꯥꯏꯕ ꯏꯇꯥꯎꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯦ ꯏꯇꯥꯎꯒꯤ ꯀꯥꯟꯅꯕ ꯀꯩꯅꯣꯝ ꯁꯣꯏ ꯂꯩꯔꯝꯃꯅꯤꯕꯨꯗꯤ ꯑꯩ ꯉꯁꯥꯏ ꯈꯪꯉꯝꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤ ꯀꯥꯟꯅꯕ ꯂꯧꯕ ꯂꯥꯛꯏꯅꯣ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅꯦ ꯏꯇꯥꯎ ꯇꯦꯅꯋꯥ ꯑꯩ ꯅꯉꯣꯟꯗ ꯀꯥꯟꯅꯕ ꯂꯧꯕ ꯂꯥꯛꯄꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯒꯤ ꯁꯣꯂꯔ ꯄꯥꯋꯔ ꯇꯧꯔꯒ ꯐꯦꯟ ꯑꯃ ꯁꯤꯖꯤꯟꯅꯕꯗꯣ ꯏꯇꯥꯎꯁꯨ ꯈꯪꯉꯝꯒꯅꯤ ꯃꯗꯨꯒꯤ ꯐꯦꯟꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯅ ꯆꯠꯂꯒ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯗ ꯄꯤꯌꯨꯁꯨ ꯍꯥꯏꯔꯨꯔꯕꯅꯤ ꯌꯥꯔꯛꯇꯦ ꯈꯗꯛ ꯇꯧꯔꯒ ꯃꯥꯒꯤꯁꯦ ꯑꯥꯏꯟꯅ ꯌꯥꯗꯦꯒ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯅꯤ ꯑꯣꯏꯅ ꯐꯨꯔ ꯊꯥꯔꯛꯑꯦ ꯑꯗꯣ ꯏꯇꯥꯎ ꯇꯦꯅꯋꯥꯅ ꯑꯩꯒꯤ ꯃꯇꯦꯡꯗ ꯄꯥꯡꯕꯤꯔꯒꯅꯦ ꯐꯦꯟꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯁꯤꯟꯅꯕ ꯇꯥꯔꯦ ꯀꯔꯤꯅꯣ ꯎꯃꯥꯏꯕ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏ ꯎꯃꯪꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯉꯤꯕ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯁꯤꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯄꯪꯕ ꯁꯤꯔꯒ ꯐꯦꯟꯗꯨ ꯂꯧꯔꯛꯀꯗꯣꯏꯅꯣ ꯆꯥꯎꯈ꯭ꯔꯕ ꯅꯪꯃꯛꯇ ꯐꯨꯔꯀꯥꯟꯁꯤꯗ ꯑꯩꯗꯤ ꯁꯂꯥꯛ ꯁꯥꯅꯅꯦ ꯍꯥꯏꯕ ꯑꯣ ꯏꯇꯥꯎ ꯇꯦꯅꯋꯥ ꯅꯪꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣꯏꯁꯤꯅꯤꯅꯦ ꯅꯪ ꯅꯀꯣꯛꯇꯨꯗ ꯀꯛꯁꯤ ꯑꯃ ꯍꯛꯎꯔꯥ ꯅꯪ ꯁꯤꯕ ꯀꯤꯗꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯃꯛ ꯂꯣꯏꯁꯜꯂꯝꯃꯒꯦ ꯀꯅꯥ ꯊꯤꯡꯗꯣꯔꯤ 이따 오마이마 방이 너무니나 쑥녹시에나 야니 과마이 뭐게라 아마 오게라 아이 배는 좀 감잡을 어렵게 각시 잡으수가 뭐이 시부수가 뭐이 아주 장부디 아이 배도 러우라마 또게 아노 이따 오마이마수 뭐또 그런다 과학적인 배도 럭시게도 아구도 하나 하비요 아야도 이따 오라 하비도 동장게 ꯇꯥꯎ ꯇꯦꯅꯋꯥ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯈꯟꯕ ꯂꯣꯏꯔꯕꯅꯤ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯅꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯗꯣ ꯐꯦꯟ ꯊꯥꯒꯠꯂꯛꯀꯅꯤ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ 이반이 ꯆꯠꯂꯒꯅꯦ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯎꯅꯔꯨꯁꯦ ꯑꯗꯨꯒ ꯅꯪꯅ ꯀꯩꯀꯩ ꯍꯥꯏꯗꯣꯏꯅꯣꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯛꯀꯦ 안도 오마이마 낭나 라코도 꽝마이무나 우르드로 그리고 마마나 우가디 가만히 또와 우러이 이반이 뿌나 작가도 없는데 동안 빠이라가네 ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯒꯤ ꯃꯀꯣꯟ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯂꯣꯠꯈꯤꯒꯦ ꯅꯪꯅ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯗꯣ ꯀꯧꯊꯣꯔꯛꯑꯣ ꯌꯥꯏꯗꯅ 파리 또 오마이마 나나 하이무도 아이 로이 또라게 ꯃꯇꯝ ꯁꯥꯡꯅ ꯑꯩꯒꯤ ꯀꯥꯔꯇꯨꯟ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯈ 3 ꯌꯧꯖꯔꯦ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯂꯥꯈ 3 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯒꯤꯞ ꯑꯋꯦ ꯑꯃ ꯇꯧꯖꯔꯒꯅꯤ ꯃꯌꯥꯝꯅ ꯀꯟꯇꯦꯁ ꯑꯁꯤ ꯌꯥꯎꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯃꯦꯟꯇ ꯒꯤꯞ ꯑꯋꯦꯅ ꯏꯕꯤꯔꯝꯃꯨ ꯀꯟꯇꯦꯁ ꯑꯁꯤꯒꯤ ꯔꯨꯜ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯀꯥꯔꯇꯨꯟ ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯥꯔꯇꯨꯟ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯥꯔꯇꯨꯟ ꯑꯃ ꯌꯦꯛꯑꯒ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯎ ꯑꯇꯣꯞꯄ ꯆꯦꯅꯦꯜꯒꯤ ꯀꯥꯔꯇꯨꯟ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯤꯒꯤ ꯀꯥꯔꯇꯨꯟ ꯅꯠꯇ꯭ꯔꯒ ꯏꯪꯂꯤꯁꯀꯤ ꯀꯥꯔꯇꯨꯟ ꯃꯗꯨ ꯌꯦꯛꯂꯒ ꯀꯔꯤꯒꯨꯝꯕ ꯊꯥꯔꯛꯄ ꯇꯥꯔꯒꯗꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯆꯠꯀꯅꯤ ꯑꯗꯣꯝꯅ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯊꯥꯒꯠꯂꯤꯕ ꯀꯥꯔꯇꯨꯟꯗꯃꯛ ꯌꯦꯛꯂꯒ ꯊꯥꯕꯤꯔꯛꯎ ꯑꯗꯣꯝꯒꯤ ꯀꯥꯔꯇꯨꯟ ꯑꯗꯨ ꯁꯦꯂꯦꯛ ꯇꯧꯔꯕ ꯃꯇꯨꯡ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖ ꯊꯥꯔꯠ ꯄ꯭ꯔꯥꯏꯖ ꯐꯥꯎꯕ ꯐꯪꯕ ꯌꯥꯎꯔꯒꯗꯤ ꯑꯌꯦꯛꯄ ꯀꯥꯔꯇꯨꯟ ꯑꯗꯨ ꯄ꯭ꯔꯥꯏꯖ ꯂꯧꯕ ꯃꯇꯝꯗ ꯄꯨꯕꯤꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯨꯕꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯗꯨꯃꯁꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯆꯠꯆꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯧꯕꯥꯜ ꯁꯥꯕꯜ ꯇꯣꯡꯐꯝꯗꯒꯤ ꯇꯝꯉꯥꯟꯕ ꯁꯅꯥꯁꯝꯕꯨꯁꯨ ꯗꯣꯅꯦꯁꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ